Russia na Ukraine da Laanda sinbagi ngasi si yankhai tarit ni suba numit chansilakle haukiba tha ani sida Ukraine gi mafam kaya makhagi sahar maru oina Mariupol loba yadabagi changda pumtoi toire Haujik Russian lanmi sing Ukraine gi nopok thangba saruk lomda amok mai onsinabagi dama Kiev amadi atay mafam singdagi maning hantokraba matung sida aki tujung ningai oiba wari kaya thoglakle ngasigi topic si makha chatha jadringai video si yeng biriba kana khara dadi yamna pukning sokhan bibasu yai haidana han haija hoge adom khara hena khanjin ganba migi awa anagi wari tabada isada sokpagum fagonba mida oiragadi video si yengadra yengnoidra haidana munna hanna khanthabi hona haijari Langi Khutlaai haiba wahai sing si tabada adomgi wakhalda kari oina ubibage missile bomb nomai fighter jet soidana ubiramgani khanjai rape tauba sex ki hingsa di Thaina mamangai dagi horaga sex ki hingsa si Langi Khutlaai ama oina sizina duna talakle Mijam singbu aki akhangpo hannaba mioi furup ama pulap manghan khinaba amadi maramdagi tanthokhinaba Khutlaai ama oina leirakhi Haujik Russia amadi Ukraine gi lan sidasu khetnab ama faw leite Laishabi macha kaya amadi pikliba angang nupi macha ama yauna Ukrainian nupi kaya da hingsa si chathakhi habigi pau thoglakle Russian lanmi singna chathai hariba hingsa sing sidi aikhoina uba taba machit khitang dudane Russian lanmi handokraba mafam singdudagi aikhoina wakhalna faw lamsinba ngamdraba thaki suffering mibu hingna lenba kakpa otpi nebibagi evidence kaya ama thoglakle nupi amakhak mahaki nupadu Ukrainian forces ta yawi haiba he khanglakpadagi Russian lanmi anina mangonda sex ki hingsa chathaki pikliba angang sing amadi imung manunggi mamangda hariba hingsa sing si chathaduna makhoida sunamdana yinghanba fatraba thabak adu loiraba matung amok hatokpibasu kayane aduki matik piklibi angang nupi mcha amada hingsa si chatharingai masana record tawduna video du mingonda tharamba Russian lanmi amasu fakhre Chokri da punsin biduna thamba apokpi mamagi mamang maktada jahi 13 gi angang nupa macha amadasu hariba hingsa si chathabiki sida hariba fatraba crime sing si aranba pauni haidana Russia na di loinamak deny tawre mijam praja gi mayokta chathaba lan suknat nate haidana adum hairi matang sida marak thatna kariguma wahi kharadang haija hoge mamangi video da channel si Ukraine support tawa channel ni Ukraine gi channel ni Russia gi mangjaba khakta hai asina chingba kaya haibirai Lan si tholakpagi geopolitical oiba maram singdudi ahum suba lanjaw horabra lan si karina tholakpano haiba video sida marik chumna haijakre Deep Think Channel si leibak ama natraga amada yungna sagatpa channel nachade mioi majati amadi minungshigi maikaida lepchaba channel amakhakni maram aduna ngasi Ukrainian praja singna thengnariba chaitheng asigumna atai atopa leibaki mi singna thengnarakpa taragasu lanjadaba micham singdugi tamak matam chuppada sympathy thamjagani haiba wafam simatang khanganjage Fare adu oiragati ngasigi topic lomda onsinnaba amuk tawrasi Russian lanmi khakna natana Ukrainian lanmi amadi micham ngaknaba leiba civil defense militia singnasu hariba hingsa singsi chathaki haidana claim tawnarakle Vinnytsia kauba mafam sida ojanupi amakhakpo Ukraine gi territorial defense service ki member amana library manungda chingsillaga hingsa si chathage tawrami haidana mahakna phongdok jarakhi Mikhal Palenchak kauba photographer sina kaplakpa photo amakhak urubada prithvi pumba kinakhi Photo do the Ukraine gi konung Kiev tagi kilometer kun chathoklaga laiba highway gi matai amada nupi ahum amadi nupa amagi asiba hakchang phajub amana kupsillaga laiba oina oi nupi ahum du fi amata thonglamde amadi hakchang singdugi saruk kharana mai chaklambagi mami su tai Russia na Ukraine da lanta silaba matung mi mayam pulap hatokpa sex ki hingsa amadi torture tawbagi thabak kaya chathaki habasi photo kaya amana sakhi oina leiri Russian lanmi singna Ukraine gi nopok lomda mai onsin khebadagi nupi kaya amana police media amadi human rights organization singda makhoina thingna khiba chaitheng singdugi maramda tamthok charakhi nongmai chindol da lanmi singduna mathang pali nai nam khoibu otpi khi adusu angang singi noriba mamit mamangdani haidana haijakhi sex ki hingsa si lan tawdaba santi gi matamda fawba report kaya tawnadaba crime makhal amane aduna sida tholakliba pausidi tip of the iceberg oigani Phongdoraktaba kaya ama leramkhigani haidana activist singna mot pinari sex ki hingsa si war crime ni amadi international humanitarian law thugaba action ni haidana consider tawe Ukraine gi prosecutor general amadi international criminal court nasu report singsi investigate tawgani haidana haire aduba masi haijaba taragasu lan asi loishanbagi mami leitabani Ukrainian nupi angang singi damaktadi hingsa sigi oina akiba kokpa leitre Jahi kuntramathoi surabi Antonina Medvedchuk nahai lansi hoban numit aduda bomb pakhaibagi makol hek tarakpadudagi Kiev thadoklamdai da man ihan hana masanga thokchanaba paisin basi kondam sing amadi katini haijakhi
Curfew amadi bombing marakta first aid kit thibagi mahut mana hek thibasi angang oidanaba emergency contraception asini. Magi apokpi mamana di ariba matamgi lan adu natre nangna kiribadu kiningai leite thainagi movies tapangyaw yaw warini haidana mabu themnaba hotnakhi. Antonina nupi amadi nupagi marakta chapmanaba hak laigadabani haidana khanjabi feminist amani. Mama khanghandana ma tumina kapchakhi maramdi lan khudingmak chapmanai khenaba amata leite haibasi ma yam munna khanglammi. Russian nupi amana Ukraine da lan chatpa yaukhiba magi nupa duda nupisingda hingsa du tau aina permission pirabani adubu nang protection decision au haidana phone da wari sanarambagi pausu tholakle. Lan manung sex ki hingsa si psychological warfare ki khutlaai ama oina yam systematic oiba mong da nupising mu season aning mong da season na bayana na ba fazinduna thamnai. Haujek masigi history khara khangminassi lan haibasi hek lairakpa matamdagi sex ki hingsa su lan ga loina duna lakle. Greek amadi Roman lanmi sing Laanda sex ki hingsa sizinarami haibasi Homer amadi Herodotus na chingba aibasing na iduna thambirami. India gi ariba matamdasu Central Asian sing khudam oina kushans amadi Huns na chingbasing na masing thingamdana lanta silakhi. Paktak hatokpiba lutpat amadi nat ki oiba potlam sing thugaibatanatana nupi sing dasu hingsa makhalsi chathakhi. Eurasia pumba sandoktuna Mongol Empire lingkhatlamba Mongol singnasu leibak ama he khudum chanlaba matung makhoigi lanmi singna lutpat amangata amadi nupi sing hingsa chatharami masi atai singda akiba pokhanduna warning pinaba khutlaai amani 1302 gi Upper Egypt thokhiba Bedouin rebellion dubu namthabadasu Bedouin haiba Arab jati asigi nupa pumnamak minungshi leitana hatokpikhi aduga nupi sing dubuna faduna pukhi. G.W. Murray haiba writer sigi matung inna masigi yamna drastic oiba mong da chathakhiba thong asi mafam dudagi pure Arab ki macha masu sing muthatuna Arab ki e amata yaudaba African race oina sengna leiba yananabani haiki. Medieval India dasu Rajput nupi sing khalji lanmi singi khutta hingsa mayok nagadabgi sarok pulap mai thaduna sijakhibagi wari ngasi sulinari Padmavat movie yengbi khraba ichil inaw singna soidana khangbiramgane. Masigi practice asibu Jauhar haidana khangnai. Matau asumna modern iragi ahanba amadi ani suba lanjau matamda khakta natana atai atopa lan singdasu siguma hingsa kaya thokhi ani suba lanjau matamda comfort women ni haidana khara faza thopa londa da Korean, Chinese, Japanese, Taiwanese amadi Filipino nupi lakh animok sex ki bondi oina Japanese lan mi singi damak brothel singda sizinarame. Matau asumna China gi Nanking massacre dasu Japanese lan mi singna Chinese nupi kayabu sarak tambikhi. Haujek sigumba lan matamgi hingsa se nupi khakdada thokpra nupadadi thoktabra haibaduda amuk lakcharage nupasingbu atai nupana violate tawbibasi lan matamda adum kaman oi 2009 da tawkhiba study amagi matung inna El Salvador gi nupa political prisoners singi manungda 76% amadi Sarajevo gi concentration camp ta leiba inmate ki 80% ta sex ki hingsa amadi miot minai chathaki hairi. Masigi problem se yamna kaman ojaragasu nupada thokpa oiragadi hena phongdoraktabagi chang wange nupidabu oigera nupadabu oigera hingsa haibasidi hingsa ne physical amadi psychological pain managani nupa victim nabu hena ikaidana sunghai haidoraktabagi chang wanglibane. Uganda gi nupa victim singna makhoida hingsa si thokre hairuragadi mayamna makhoisi ge ni khankrani haibagi akiba lei phongdorai.